Hazarat Zakariya Aleisalam Bismillahirrahmanirrahim. Hazarat Ibrahim amadi Yaqub Aleisalam gi chasu dagi afaba mioi khara laki makoibu Ale Imran haina khangnai. Allah na surah Ale Imran gi ayat number 13 amadi 13 da hairi chingnadana Allah na malem gi mioi pumna maktagi Adam bu amasung Nuh bu amasung Ibrahim gi chasu amasung Imran gi chasu singbu khangat kare. Makoi pumnamak ase amana amagi suron charon dagini amasung Allah Taala di taba amasung khangbani. Imran haina Quran da ningsing liba mahak se Hazrat Daud ki chasu dagini. Zakariya Aleisalam gi bibi Yahya Aleisalam gi mama Isaa amasung Hazrat Maryam gi mama Hanna makoi ania se apok pamachin manawni. Amasung Hazrat Zakariya Hazrat Maryam gi khaka thokle. Asumna Hazrat Yahya amadi Hazrat Maryam anak po oire. Allah na matamdugi wari kaya gi matang da ningsingli pumnamak ki mangda Hazrat Maryam na pokpagi matang da ningsingli. Hazrat Zakariya Sulaiman Aleisalam gi awlat na gilakpani dimaksta punsi lelambani amasung mahak ki chahi chamahen kirammi. Wari asigi wahaw dokta Quran na Imran gi bibi dagi hawi mahak Maryam Aleisalam gi mamani amadi Isa ibn Maryam gi mapini Imran gi bibi chahi kayadagi angang leiramde noma mahak na uchek ama urui macha singbu chinjak inbiri madu urubadagi macha amatang laining bagi charang na bapokhi mahak na Allah da dua taujay Allah na magi dua lobiki hamal oirabatungda mahak na niyat ama taujaki surah Ali Imran ayat number 35 Imran gi bibi na hai ki matamduda aigi pukta lairiba se nahak ki mingda kachage pithoksage khanjare nahak na aigi maikaidagi mabu lausinbiyu taseng na nahak ti tabiba amasung pumnamak khangbani. Mahaki pukta angang oirakpa matamda niyat tawki Allah ki damak angang adubu pithok sagani aduga Baitul Muqaddas ki khidmat tawbagi damak Zakariya Aleisalam amadi Imran gi chasu Baitul Muqaddas ta laktuna laikirammi. Matamduda Baitul Muqaddas Yahudi singi ibadat tawfamni. Matamduda kanagumba angang amabu Baitul Muqaddas ki seba gi damak kathok pagi chat nabi lairami. Angang lairaba tungda Baitul Muqaddas ta laibag ulama singda sinarami makoy na angang dubu tawrat tambi ibadat tawba kanglup ki manang jalhanbi amasung Baitul Muqaddas ki seba torami. Adubu poglak pa matamda Imran gi machadi nupi oirakhi. Imran gi bibi awaba oiki niyati tawjakre adubu nupi machadi karam na pigani nupi di Baitul Muqaddas ki seba gi damak pibadiya. Hazrat Zakariya amadi makoy tanarabatung faisala oy madudi nupi machadumag Baitul Muqaddas ta pinaba angang asip purakhi matamduda angang amabu sinnarak labadi makoy dagi alim amana chawna ba yok pagi jimma lawnarami. Maryam bu kanana yang singani haibasida alim singi marakta yet na balaki. Kanana no mabu yang sinbagi jimma lawgadaba adugi matung asum na warep na ki madudi isingda magi kalam thatha gadabani jismi gi kalam na karigumba ama paudam labadi mana angang adu yang sinbagi jimma lawgadabani asumna tawre ayam basingi kalam isingi ichel ga chenthakre adubu Hazrat Zakariya gi kalam isingi ichel gi tayon na chen bahorakhi. Allah na surah Ali Imran gi ayat number 44 da hairi nahak makoy gi nakta di layramde makoy na magi kalam ising dalang thaba matamduda madudi Maryam bu makoy gi lakta gi kanane yokkani aduga makoy na yet na ba khat na ba matamduda su nahak makoy gi nakta layramde asumna Hazrat Zakariya na Maryam bu yokpagi yengsin bagi responsible oiki Hazrat Maryam bu yamna ningthi jana yokpi ki mahak yamna yang na chawraki mahak ki hakchang cheksilli mapangal fay yamna phajarami. Mahak nupi singi marakta khwaidagi hena achumbi ngangbini ibadat tawbini Allah na mahak wanda mahak ki karamat khara sinnabi Allah na surah Ali Imran gi ayat number 13 ta hairi Zakariya na magi rumda changluba matamda magi nakta chana thaknaba lairamba thengnai mahak na hangi e Maryam masi nangi nakta kaidagi lakpano mahak na paukumpi masi Allah ki maikai dagini chingnadana Allah ti mana pambaduda hisab laitana ruzi pinabi. Hazrat Zakariya thok chat kiba matamda Maryam Aleisalam gi room thingjallaga chatki aduga halakpa matamda chana thaknaba season nataba fal fruit leiramba thengnarammi Hazrat Zakariya ngaklammi madu ubada Hazrat Maryam na hai Allah na masi asman dagi nazil tawraklibani Hazrat Maryam Allah ga yamna naknaba miyoy oirammi amasung mangon dagi angakpa potsing karamat urammi oirammi zamana adugi oina Hazrat Maryam dagi
hena phaba nupi laikide matam asidani Hazrat Jibril Aleisalam laktuna mahak onda pau pirakiba madudi nahak pu Allah na nupi pumna maktagi senghanbire amasung khangat khre nahak ondagi yamna sengba yamna thak wangba Allah ki paigambar ama lakani haikibado masida Hazrat Maryam yamna kikibani ngakkibani ikaikibani nupa yaudana karamna angang oigani mina kari haikini khanbada adubu Allah na mahak ki mateng tawki mikup khuding Surah Maida ki ayat number 75 ta Allah na hairi Masih ibn Maryam Allah ki paigambar natna kaisu natti magi mangda paigambar kaya lakhre mahaki mama wali nupi ni makoi ani magpunna chamin thakmin nei dunia da lakhiba nupi singi marakta Hazrat Maryam bibi Khadija bibi Fatima amasung Firaun ki nupi bibi Asia makoi dagi hena phabi thakwang bi nupi leite Hazrat Zakariya na Maryam gi magun sing uraga mahak kisu aulad amatang pibinaba Allah ta tumin dua nijrammi matam adu fawbuda mahak ki aulad leiramde chahi chama fakre ahan oikre mahak ki bibi angang leitebi nupi oiduna leirakhi Hazrat Zakariya gi kanglupta matik chaba kanagumba amatta leiramde magi matengi kanasu leiramde maram masina mahakna Allah da yaqin ga loinana aulad ki dua tawjaki Allah da thajaba tharammi Allah na magi dua lobi ki amasung Hazrat Yahya pina bibagi damak wada tobi ki matam duda Hazrat Zakariya khakta nabi oirammi Allah na mangonda nungaiba pau tahallaki he Zakariya nangonda angang nupa macha magi harau pau ni masigi ming asiga manaba ngasi pau kanadasu thon khidri Hazrat Zakariya harau ki loinana awaba suchaki ya Allah masi karam nano aigi bibi angang laitabini loinana aidi yamna ahan oikrabani Allah na paukum ki madu aigi oina araibani nangsu malem sida leiramdabani aina nangbu semkibani Hazrat Zakariya na hangache ya Rab aigi aulad ama laibani haibasigi khudam amatang wahanbiyu Allah na hai aibu chingnabra chingnajade adu oirabasu khudam amatang wahanbiyu Bani Israel singsu masibu khanghaunaba amasung magun bu sak khanghaunaba Allah gi hukum laki nang numit humni miga wangang na bangamloi miga ishara da wangang nau Hazrat Zakariya na mi singa ishara da wangang nai asumna Hazrat Yahya dunya da laki Allah na ahan oikrabi ahan anidagi angang ohenki masi yamna chawrba Allah ki kudrat ni oigi ohenba Allah ni Yahudi sing Hazrat Isabu hat pagi saraudagi hingduna Allah namabu pukhatki Hazrat Zakariya busu hat pagi damak Yahudi singna tanaraki mahak ujao omagi makta changki ujao omagi nakta changki amasung mangki mahakna soikiba maramdagi nangna kallu haikibadagi tangkhai taki amasung madugi manungda mahak lotki saitan na haidokhirammi amasung horai na khaitharaga mahakpu shahid tauki tungda Hazrat Yahya busu Yahudi singna shahid tauki Hazrat Zakariya bu shahid taurakpa matamda Allah ki hukum oiki kinda phawba haiganu natrabadi nabi ki thaktagi lauthokani masi mahakna siramdaida Allah ki ming lawba kaukhiduna Allah ki ming kauthokluba maramdagi oikibani kana gumbana mahak ase hatki banatte su hairi tumnagi sikhibani haina su hainai Maulana Tariq Jamil ki bayan amada sumna hai chahi lising kaya haukraba tungda Dimexta Jame Masjid sabagi damakta Walid bin Abdul Malik na laibak tauba matamda upu amati phanglui madugi manungda Hazrat Yahya gi kakhiba kok leirammi matam adu fawbada kaisu tawramdri ahingba chentharammi hai upu aduda irammi Yahya bin Zakariya mangda panjaki Hazrat Zakariya khoisu Bani Israel ni makoi Dimax te leirambani tungda Palestine da lakhibani Palestine da Bani Israel gi kanglup kabila tarani thoi thoklammi masigi manungda kanglup amadi Baitul Muqaddas ki khidmat tauba Allah gi ibadat tauba Allah ki thabak hena tauba kanglup oiki mibu phattabadagi thingi apabagi wataki kabila asi abiha kauba apaba mioi amagi chasuni Hazrat Zakariya madugi aulad tagini asumna Yahudi singna nabi sing buhat ki makhoina hena chummi haiduna lairi basini ngasi su Yahudi singi phibam payam